Isai sakpa satpada puba beg langthoklambadagi bom oiraboi ningduna mipainarure isai sakpa satluraga kauduna khoti post amada isai sakpada setpa phirol yawba ear bag ama langthoktuna thanambadagi bom oiraboi ningduna miyam mipainarure thawdo si Imphal police station gi manungchana leiba sagolban Vijay Govinda Mabudau Mantri Lambigi Lambi Nakal Yungba Electric Khoti post amagi manakta leirambani ear bag manungda bom yaramgadra haiduna police laktuna yengsilingaida yumkhaibam Tandal Khanba Luwang Koba pala isai sakpa amagi nupina tholotlaga beg adu magi nupana isai sakpa satpada puba beg ni haibadagi mipainabadu phaki haina pausna makhatari atopa maruiba paw amana mu CM hayeng Delhi chatkadori Manipur gi Chief Minister Nongthombam Biren hayeng Delhi gi damak Imphal thadokadori Chief Minister gi khongchat asida BJP Manipur State Unit ki Anova President Professor S.K. Rajya Sabha gi MP Mikhal da mai pakraba ningthau lesim sana jawbna singba loinaba yabagi thajaba leiri Delhi yauraba matungda CM na Prime Minister Health Minister amadi BJP gi State National President GP Nandana singba center gi lusingba kya unaduna wari saduna Manipur gi rasanti yoiba sarangna ba leiriba si losinana bohona gadori hanisu pausna makhatari atopa marueba pawmana mo Angarwadi Center da plastic ki sing piri haibana miyamda singnan ki basing adu thonglaga official singa saminabada plastic ki sing nati haiba khangkhrai ngarang social media da Imphal East ki khundrakpam kendra gi singkhu da hangba Anganwadi Center amada angang singsa na pirakpa sing plastic sing yawbra haiba gi singnaba leire pirak liba sing adu mai thaduna yengbada maihau phana mai sakpada gi plastic ki sing oiramba yai haina social media da thagaluba adu gi matungna ngasi social welfare department gi maikei digi singkhu khula satuna hakthingna yengsinkhrai hiramasi gi matangna social welfare department gi director ngangom utam gawari Saba matamda phongdorakhibadi ngarang social media da singkhu da liba naha amana Angalwadi da piba sing da plastic yawbra haibigi singnaba leire sing mai thaduna yengbada maihau phana sakpigi video footage ama thagalakpada gi viral oikhi video footage aduna maram oiduna social welfare department Angalwadi center sing da plastic yawba sing pirabra haibigi singnahanba ama pokhalli singnaba du koknanabagi damakta ngasi social welfare department gi official team amana video footage adu thagalakliba singkhu da leriba naha adugi mayumda satuna yengsilure maduda plastic ki sing oiramgani haiduna singnariba sing adu ising da tingduna amadi thonglaga official team aduna sakhi Anganwadi center da pirakpani hairiba sing adu plastic yawba sing natti haiba madu mek sing na khangmangamki Director Utamna Makhatana Phongdokhibadi Superfine sing oiro maitei sing oiro mai thabada saktaba leite maduna Angalwadi na piba sing adu mai thaduna yengbada maheu phana sakpane maduna sing adu plastic ki sing ni haibadi langani madun matungda asum aran khangdana miyamda aran mamongda satkinaba amari sarkar da sokonba yaba thawong tawbidana basu appeal tawkhi amaromda video footage asibu thagalakhiba naha aduna poxi esigi wari sanaba matamna phongdorakhibadi Anganwadi center da pirakhiba sing adu makhogi imungda kg 3 gi sangda phangkhi sing adu yengbada langtrik langna phajai plastic ki sing oiramgadra haina singnabdagi mai thaduna yenglubani maduda maihau phana sakpadagi video footage adu thagatpane sarkar sokpa yaba wafam amata haikidi supnatagi miyam section tharang lokhat piu amadi sarkar gi miyeng sangbiu haiba khaktani phungdokhi loinana aremba sing adu social welfare department gi official team amana puroga satkhre mana social media ra thagatkiba video footage adugi matangda Aranbani haiduna sengdoknaba hairamkhi adubu mahana aranba thabak tawkhidabani sengdokpa ngamloi haiba wafamsu phongdokhi haina pausna makhatari Government of Manipur COVID-19 control room dagi thadorpa press release ki matungina mayam ngasi gi pung kunmari gi manungda miyoi nifu ni thoi nauna COVID-19 positive oikhre miyoi kun mari na nupane dugo miyoi taraga nipana nupi ni haina COVID-19 positive oiren BRDL rims dagi miyoi tare amasu jenims dagi miyoi kunthra ga ma confirm tawkhre adugo makhoi singasi kamjong dagi ani kangpokpi dagi kunthra gom doi senapati dagi ani amasum ukhul dagi mangani makhoi singji atop istate gi halakpa miyoi ngatani adugo makhoi hauji COVID care facility leiba adugumba jaga da tawkhre aduga Hauji nauna miyoi kunthraga mapan amasu pung kunmarigi manung sida kunthraga mapan amasu discharge tawkre naba phagalapa recover tawkre miyoi kunthraga nithoina maitram dagi aduga miyoi taret amana Tamenglong dagi ni aduga makhoi singasi RT-PCR test tabu matamna negative oi haba khangkhibani COVID-19 aduga makhoi Bishnupur district dagi ama Chuchampur dagi ahum Kaksing dagi ani Kangpokpi dagi ama None dagi ama Pherzol dagi taraga nitoi Senapati dagi taramatoi Tamenglong dagi tare amasung ukhul dagi amani aduga hauji Manipur gi oiba positive oikhiba miyoi masingsi lising amaga chaniga kunga tere sujinkhre aduga active oina hauji naraga leiriba miyoi masingna satreka kunthrago humdoi sore amasum phagatkiba miyoi masingna samriga maudraga mari sure haide aduga anobo pawlakpa update pijarake thank you